اعوذ باللہ من الشیطان الرجیم بسم اللہ الرحمن الرحیم سورة الکوثر ہجرت کی ممانگ تھاکی بنی مسی آیات اہمنی رکوع امنی انا اعطیناک الکوثر تسینگ نمک اینا تھاک ربنی نمود محمد کوثر حوض کوثر بو اینا نمود حوض کوثر بو تھاک ربنی مسی حوض کوثر ہی جنت کی حوض امگی گوہا امگی ممنگنی مسجدہ افبا مکھن کیامروں لوئن تنگربنی اینا نموندا تھاکربنی افبا مکھن خودمک تھاکی بسدا حوض کوثر سیسو چلبنی شامل لوئربنی دنیا مسم آخر انمکی افبا خودمک مائی پاک خودمک اینا نموندا تھاکربنی اللہ نحریسی دنیا دنا دین اسلام کی بقا ترقی آخرتنا جنت کی درجہ وانہننا با پنہ مکلوین چنگرے با انہا آتینا کل کوثر ہے بوہی سیدھا اے محمد این تسینگ نمک این تھاک ربنی نموندا کوثر بو این تھاک ربنی فصلی لربک وانہر این تھاک ربنی آمد میام سینہ سے مسیح کی شکریہ ادا تو بوئینا محمد فصلی لربک ننگی مپو پروردگار کی نماز سولونے وانہر امسن قربانی تو امام بخاری رحمت اللہ علیہ نا حضرت ابن عباس رضی اللہ تعالی عنہ دگی حاربہ آیات اسی کی تفسیر دا روایت توری مددی مہاک نہائے کوثر رہب دی ادگمبا افہب پوت میام سنگ ادبنی اللہ تبارک و تعالی نا اللہ کی رسول صلی اللہ علیہ وسلم دا پیکی با افہب پوت خودی مک سنگ دا لوئی نمک چلی کوثر رسدا اسم نہائے ابن عباس رضی اللہ تعالی عنہما کی خاص ویربا شاطرہ سید ابن زبیر رحمت اللہ علیہ دا کنا گمبا منا ہنگی کنا گمبا نا ہائی نئی کوثر سی جنت کی تریلمگی ممنگ نکان ہائی نئی چمبرنے ہنگی متمدو دا سید ابن زبیر رحمت اللہ علیہ نا پاکم پیکی مدو دی کرینو ہے متمدا ابن عباس نہاری بوافا مدو قائدین ابن عباس نے دی کرین ہائی کی ابن عباس نہائی کی بدی نہائی کہ دنیا میں سم آخرت کی افہب خودی مک کوثر کوئی کوثر نے ابن عباس نہائی کی بدو کیسو قائدی با مرم دی جنت کی ترین جنت کی حوض کوثر ہے بسی مسیشو دنیا افہب پن مکلوئی نفس یا ربنی افہب پن مکلوئی یا ربنی در مہان افہب کی معنی حل بدو کوثر سے کیسو قائدی با حوض کوثر سے افہب پن مکلوئی یا ربنی دنیا میں سم آخرت انی مکی افہب پن مک سے جنت کی خاص نہر کوثر سے رسول ششو چلی یاوی ادو اللہ نے کوثر تھارے ہے محمد صلی اللہ علیہ وسلم دو جی اللہ تبارک و تعالی نا ماگی آسان بحبیب تا محمد صلی اللہ علیہ وسلم دا کوثر سنگ تھارے ہے کوثر کے حوض تھارے ہے حوض کوثر بسی گی مرم دا حدیث لائی بخاری مسلم ابو داود نسائی نے سنگ با حدیث سنگ دا حضرت انس رضی اللہ تعالی عنہ کی روایت توئی مددی نو منبی دم اللہ کی رسول صلی اللہ علیہ وسلم مسجد تا ایکھوئی کے لوئن نہ پھمن نرمی حضرت انس رضی اللہ تعالی عنہ روایت توئی نکو نو منبی دم اللہ کی رسول صلی اللہ علیہ وسلم مسجد تا ایکھوئی کے لوئن نہ پھمن نرمی اکھن کھن ہو دنا اللہ کی رسول صلی اللہ علیہ وسلم اوئی تھکی نترگنا گیان مان کھلمی ہدی وان تھا پنگ تھا بھئی مونگ دے تورمی اللہ کی رسول صلی اللہ علیہ وسلم اور دیکھیں متن دنگا حد تنگا رگدی اللہ کے رسول صلی اللہ علیہ وسلم سی نوفیت تورگا مائتھوگ مکا لامنا ہوگل لامنے ایکوئی نہ ہنگی یا رسول اللہ نہت تنگ گیان مانگ بگی موونگم تم بگی موونگم تودنا لیرو ربگی متن دا نوفیت تورگا مائتھوگ مکا لامنا ہوگل پری سیبو یا رسول اللہ کری مرم لے ربگینا ایکوئی نہ ہنگی متم دا اللہ کی رسول صلی اللہ علیہ وسلم بھی رمی ایمون دا متم مدو دا سورة الکوثر تھارک پنے ایمون دا سورة الکوثر تھارک ہی بنی ایمون دا تھارک ہی نے ہائے رگا اللہ کی رسول بسم اللہ الرحمن الرحیم سو لگا سورة کوثر سے سون بہوئی سورة کوثر سون بلو ربی متن دا اللہ کی رسول ہائے نہ کوئی کھنگ لبرا کوثر سے کری پوٹنو صحابہ سنگھانی اللہ نے انگون کوثر تھارے ہے نہ ہوئی کھنگا برا کوثر سی کری نو صحابہ سنگ کھمی یا رسول اللہ واللہ ورسولہ اعلم
Allah amsung Rasul khaktan hena khangi ikhoi di kaisu khangdene ya Rasulullah takpiyu karino matamad Allah gi Rasul sallallahu alaihi wasallam haibirammi masi jannat ki turen ama khaktang ni jannat ki turen ama khaktang ni masi jannat ki turen ama khaktang ni masi gi turen ha ko ha se turen se ai gi mapu Allah na aingon da wada taw khrene aingon da sinna khrene masida afaba khudi afaba bayam ma yawre Allah gi sunhalam hariba kausara se Allah na aingon da sinnare masi jannat ki ko ha ma khaktang ni hariba hauze kausara se masida dunya afaba puna mak aingon da loi masida loi ni yaw khre amasung madu house ne hariba house asida aigi ummat sing qiyamat ki nimitta ising thakna labigi damak ta aigi ummat sing lakani hai aigi ummat sing ayam qiyamat ki nimitta ising thakna labigi damak ta lakani muhshar gi chak charaba maisha maraktuda awaba maisha maraktuda sangham lambe naduda makoina hayeng yamna la khorang na chel aga hariba hauze kausara se masigi sing thakani madugi ising thakna labigi damak ta aina makoi bu ngai dun laigidori bini ni haribi sing asi thakni ngai gi damak ta leiriba glass sing adudi patra sing adudi cup sing adudi asman da thoiba thwan mi chak sing sigi masing da chap managani thwan mi chak sing asigi masingum oi yamgane ba hauze kausar gi sing thakni ngai gi damak ta leram godari ba cup sing che tengo sing che thwan mi chak asman da thoiba thwan mi chak sing masing sum yam leram gane ba kayam choramani ang hauze kausar do matam maduda miyoi kambu kharamadi hauze kausar gi sing thakpa lakadri ba yu masing dagi marum dagi miyoi kambu kharadi faristana hauze dagi pai sing thokine lak lang thokine in thokine makoi sing pithak oeba sing thakpa phangoeba matam maduda ina haigani ai gi mapu parwardigar mahak asisu makoi sing asisu aigi ummat ni ne ya Allah na hai matamda Allah tabaraka wa taala kubakani he bi bachan ba nahak na dinangi ummat ni hairi nang na khangda baini do nang lai khidraba matungda nang na dunya dagi halak la han khaba matungda makoi na nangi na tungda ano bu din mayam ma sendo amine ano bu tarika mayam ma makoi na putho amine adu ma kangbu sing dunine faristana ngasi hauzik into ise Allah gi rasulna ne haide ayu ummat ne ya Allah karigina makoi bu hauzgi sing pithaktriba asu khorang la idu sewa ba khanga he la pithakpiu makoi bu aigi ummat ni ne hai matam Allah na kari harkani nangna di nangi ummat ni haiduna nung siduna pithakpiu hariba nang khangdab nani nang na khangdab nani nang lai khidraba matungda nangi tungda nangi dina sida ano bu mongi tarika mayam sendo amme ano ba tarika ni tiniyam mayam sendo amme makoina adum kangbu sing adune makoi si bedat kawe ano ban tiniyam sendo idu hariba ising asi qiyamat kirmitta ummate muhammadiyana thakpa fangani masi asengba asalen nahar di kausar gi ising di jannat laye masigi guha se house kausar se maidane hashar da lairugane masi nala ani digi chen tharkani asman digi aduga hariba sing asi tagane house kausar si jannat changdri ma mangda hana pithakadrimsi islam puraklabagi matungda mamai kona leithokhiba mi sing su oibi yai hauji kausar gi sing pithaktabida faristana la ga sing thokini hariba kangbu do islam puraklabagi matungda makka islam dig mamai leithoga topa din ma da chakkhibdo adum kangbu du su oibi yai natragana munafik oibi yai apam thongda islam gi sho toraga manungda thamoida kufurgi wakhallon cheliba adu miyoi sing adu oiram busi yai rasulullah sallallahu alaihi wasallam gi matungda makoi gi nifaq makoi gi mushrikana kufur zahir oiri ba kangbu du so bi yai natragana hariba kangbu se bidat kangbu bi se ano ba islam sandoi bi kangbu du bi yai hadith sahiha sindagi khangba ngami hauzi kausar gi sing ase aduki matik phajagani aduki matik sengani aduki matik thungani aduki matik langani mahaki hauzi kausar gi akoiba mapan du jawahirat na lupagi hiragi manigi muktagi mayam mana leiting togane mapan du changane hariba sura se karamba matangda thakibano hairagadi inna atayna kal kausi kar matang thakibnagadi ibn abi hatimna sudidagi amasung behakina dalail nubuwada hazrat muhammad ibn ali ibn husain radhiyallahu ta'ala anhu digina kal tawri madudi
Kanaguma ni pamagi masanu pa lai trabadi sigrabadi Arab kilonda da madubu abtar haraga khangnai habdi saron suron tatlaba kangbu misab haina haraga khangnai matamasda nabi karim sallallahu alaihi wasallam gi machanu pa qasim natragana machanu pa ibrahim angang ori ngai da intiqal oi khirami sikhirami matamurda makka gi kufar kangbu singna allah gi rasul bu abtar haina nok narami karem narami abtar hari gi maina di saron suron lai traba nasal suron tatlaba pat tatlaba haibini machani pa puaga machani pa sikrabadi magi matungda mahaki maming lobina naba mahaki surol samthana naba aulad laitre adu nasan tatlaba kangbuni suron tatlaba kangbuni haina biba do allah gi rasul gi machani pa sikhi matamda muhammad ti suron charon tatlabani kayam kuina din gi thabuk taw khidoribna kayam kuina tablik taw khidoribna mahana miyambu anobu dinas mahaki dinas de kayam kuina kujin khidoribna ma lairi photoni ma sikra matungda magi maming lobina ba kanam su lairoi do du charon suron tatlaba mi esibu mawala runu kaina mangon sumain lang nabi nok nabi karim nabi madu kanano khas oina pallabada asib ne wail magi mamangda asib ne wain gi mamangda rasulullah sallallahu alaihi wasallam gi wari ni rammi matamadu asib ne wain hai rammi are muhammad ki wato kari fikar tawninga gi wazil ngai mathau natte ne magi maram de ma de abtar ni ne maqtul nasal tatlaba khandan laitlaba mi sakni mahakti mathantani akela ma intikal oi khaga sikhraga magi maming lobi ne kana sle roi dabdu magi wa tok thos maina haeba ma dis muhammad ti suron charon tatlaba ka mini ne adda allah na si sura se tharakani hai baz rawayat ma dana bukabi bin aslab yahudi no mun bin ma makka mukarrama da lagammi makka gi quraish kangbu singna kabi bin aslab yahudi gi manak tatlam mi aduga sunna hairammi yemo muhammad hari ba pakhang asi udabra ne kabi bin aslab mahakna hai ne ai khoi mayam gi dharma sidagi ai khoi mayam gi dharma sidagi magi dina sina magi dharma sina hena phaika na mahakna hai ri kaido kamai na man hena phandori bino ai khoi ji haji mayam gi seba tori bani khana ka ba gi chabi pai bani khana ka ba sengi bani baitullah gi hifazat tori bani ai khoi di hazla ko miyam sing pithakli bani ai khoi ne na mati magun chau phom thok tabra ne muhammad ki din dagi asum na hai matamda kabi bine asab yahudi sina makka gi mushrik sing dagi wa illaga kariyan hai kan muhammad na hari la le magi din du fatte na khoi gi din he na phai na khoi gi din achum bani kan hai matamad rabla na sure kausar se tharak pani hai kufare makka gi kufar sin rasulullah sallallahu alaihi wasallam gi machanu pa aulad sikhi bagi maram dagi mahapu abtarni charon suron tatlaba na san tatlaba kang misakni hai duna mahapu nok na khibada madugi mahaki muhammad sallallahu alaihi wasallam gi mathakta adugum lamchat nai daba muhammad ki thawai nungai roi daba wahi sizna khibidigi pau khum moina allah tabara wa taala na sure kausar bu nazil tawkhibani thakibane muhammad sallallahu alaihi wasallam gi macha nupa laitawtar su mahaki macha ningon gi aulad tagi masi qiyamat phobulai dorina macha ningon gi aulad tagi nasal suron thang thakpana qiyamat phobulai gi dori ani subana manawi aulad iman purak pakangbu sing asi nabi gi aulad ne manawi aulad ne aron ba aulad ne masigi aulad si kaya gi matik yami anbiya kiram punamaki ummat sing dagi muhammad sallallahu alaihi wasallam gi ummat na hene yami masi nabi karim sallallahu alaihi wasallam gi iman gi nisbata mahaki aulad ne mahaki aulad ne kare hare fasalli li rabbika wanhar allah gi ni'mat kausar hari ba ni'mat afaba khuding mak yawra ni'amat ase allah na thakra bani na ne muhammad nang fasalli li rabbika nangi mapu parwardigar gi damak namaz solo wan har amasun qurbani tawo ibadat punamakki allah gi ni'amat singdi shukriya da taw boine ibadat taw sinari si ibadat punamakki gi faide gi matik magun wangba faide gi allah na pamba ibadat namaz ne maram di ibadat hari bisida chingi ibadat hakchangi ibadat thamoi gi ibadat hakchangi kayat khuding makki lengbo otgi ibadat loini yawreba maramaduna ibadat punamukti khwaidigi hena pamba mati magun wangbadi namaz ni maramaduna khwaidigi awangba khwaidigi achauba ibadat tugi allah na mag hukum tawri sida namaz solo nangi mapu allah gi damakta aduga wanhar qurbani taw qurbani habisina mali ibadat man gi ibadat sindagi allah na pamba si sisu qurbani ne maramaduna qurbani taw hari qurbani si ut ki qurbani arab tadi hana qurbani ut ki qurbani taw narami maramaduna ut ki chat nabi oira mi maram mafam digi chat nabi oi matumina allah na wan har ut ki qurbani taw haibni ibadat ani taw hari allah gi ni'amat allah gi afaba khair punama piri sigi ni'am shukriya da taw boina namaz
hakchanggi ibadat wanhar mangi ibadat inna shani'aka huwa al-abtar thangai muksengna nangi yeknaba dusman singda charon suron mutlabane maghak ado sinari Allah lagi Rasul sallallahu alaihi wasallam da moina haidna wain ibn asib ne wain khoina haidna kay Muhammad ti charon suron tatlabani matani pas sikra milwere magi na sallai trena makoina haibido Allah na pakum piri kayena nangati Muhammad charon suron tadidi inna shani'aka thangai muksengna nangi yeknaba dusman singda mahul abtar mahak ni charon suron tadidi Allah na makoi charon suron tadnalle makoi maming lobi na balai tenga sifogo asib ne wain gi Walid ibn Mughira gi Kabi bin Ashraf ki maming law na bakana lay makoy zikir taw na bayat taw na ba Allah gi Rasul sallallahu alaihi wasallam di aulad na magi maming law dragasu magi charon suron mutra gasu aseng madu qayamat thoba magi maming law ni bini ngai mi wate namaz matam mangada azan matam mangada Allah gi maming law na Muhammad ki maming law ri dana ama su magi ummat sing law ri dana ado ayat ne wa yek na sindi maming law deba ado Allah ne kari hare nang natte charon suron mutli badi maming law bini ngai lay trip di nang natte Muhammad nang yek na badusman sing da makoy ni ne charon suron mutla ba mi ori di sumain Allah na حيرك من سورة كوثر سورة الكوثر سے اللہ نا اعطینا باب افعال دی نمازی نظام متکلمنی کوثر فوعلن کی وزن سگا مبالغہ مستقمن الکثیر کثرت مراد خیر کثیر افبا ان ہر فتح ہفتہ ہو دگی امر حاضر کی واحد میں ذکر حاضر گلے پر مارنا قربانی توبہ ادب کوئی فتح شانی دشمن فتح دگی اس نے فائن واحد میں ذکر نہیں شنع یشنعو شنعن و شنعن دشمنی کرنا بغض رکھنا کلک پینگ تھیبا نغائی تبا تھمبا اب طرف صفت مشبہ بے نام و نشان ممین مطالو بھی نگائی لئی تبا ادوی مکوئی مراد مفہم سدہ کٹ جانا بے نام و نشان رہ جانا سمیاس مودگی بطیرہ یا فترو بطرم